ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯐꯖꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ꯫ ꯃꯔꯜ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ꯫ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯃꯄꯥ ꯃꯃꯥꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯃꯄꯥ ꯃꯃꯥꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯕꯁꯨ ꯐꯖꯕꯤ, ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ꯫ ꯃꯤꯒꯤ ꯑꯋꯥꯕ ꯑꯃ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯄꯥ ꯃꯃꯥꯅ ꯎꯕꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯁꯨꯗꯅ ꯂꯩꯊꯣꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯥꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯩ꯫ ꯃꯃꯥꯅꯁꯨ ꯃꯆꯥꯕꯨ ꯁꯤꯟ ꯈꯨꯗꯤꯡ ꯍꯩꯅ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯛꯂꯤꯕꯤ ꯐꯖꯕꯤꯒ ꯃꯄꯥꯒ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯑꯃꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯌꯥꯝꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯤ꯫ "ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯁꯤꯗꯒꯤ ꯅꯤꯗꯨꯅ ꯆꯥꯔꯤꯕꯁꯦ? ꯅꯆꯥꯅꯁꯨꯁꯤꯡꯅ ꯁꯨꯗꯨꯅ ꯆꯥꯕꯗꯨ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ? ꯆꯠꯂꯣ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯌꯣꯜꯂꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯗꯨꯝ ꯄꯣꯠꯁꯤꯡꯁꯦ ꯂꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗꯣꯡ ꯀꯔꯝ ꯐꯪꯒꯅꯤ? ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯅꯆꯥꯅꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯒ ꯂꯩꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯐꯖꯕꯤꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯍꯜꯗꯨꯅ ꯇꯨꯁꯤꯟꯕꯗꯨꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ꯫ "ꯑꯕꯣꯛ, ꯁꯣꯛꯄ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯤ, ꯑꯩ ꯐꯠꯇꯕ ꯀꯟꯊꯣꯛꯄꯤꯒꯦ꯫ ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯃꯣꯏꯗꯒꯤ ꯄꯣꯠ ꯆꯩ ꯅꯤꯔꯤꯕꯁꯦ? ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ?" ꯑꯍꯜꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ "ꯏꯁꯨꯒꯨꯝꯕꯤ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯁꯨ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯁꯨ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯄꯥꯡꯒꯜꯅ ꯁꯣꯜꯂꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯤꯗꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯩꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯗꯒꯤ ꯅꯤꯗꯨꯅ ꯆꯥꯒꯅꯤ?" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯍꯜꯗꯨꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯖꯕꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯑꯕꯣꯛ, ꯀꯞꯀꯅꯨ. ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ. ꯑꯕꯣꯛꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯑꯩꯅ ꯄꯤꯖꯒꯦ꯫ ꯑꯩꯒꯤꯗꯤ ꯑꯕꯣꯛꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯕꯣꯛꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯕꯣꯛ ꯁꯛꯅ ꯂꯩꯕꯤꯌꯨ." ꯄꯤꯛꯂꯤꯕꯤ ꯐꯖꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯄꯥ ꯀꯨꯜꯂꯁꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯕꯨ ꯄꯨꯗꯨꯅ ꯐꯖꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ "ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯏꯔꯨꯖꯔꯒ ꯐꯖꯕ ꯐꯤ ꯁꯦꯠꯁꯤꯀꯣ. ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯝꯃꯅꯤ. ꯍꯥꯎꯅ ꯆꯥꯔꯒ ꯑꯕꯣꯛ ꯄꯣꯊꯥꯔꯣ." "ꯏꯁꯨ ꯅꯨꯄꯤ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯩꯕꯨ ꯅꯪꯅꯗꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯍꯟꯕꯤꯔꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯏꯁꯨꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ." ꯐꯖꯕꯤꯗꯨ ꯅꯣꯛꯂꯒ, "ꯑꯕꯣꯛ, ꯑꯩꯒꯤ ꯃꯤꯡꯗꯤ ꯐꯖꯕꯤ ꯀꯧꯏ." "ꯏꯁꯨꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ. ꯁꯛꯁꯨ ꯐꯖꯩ, ꯃꯤꯡꯁꯨ ꯐꯖꯩ." ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯨꯜꯂ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯏꯔꯨꯖꯅꯕ ꯅꯃꯧꯅ ꯏꯁꯤꯡ ꯊꯥꯡꯗꯣꯛꯍꯧꯔꯤ. ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯕꯤꯔꯨ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ." "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯒꯦ." ꯀꯨꯜꯂꯗꯨ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ "ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯃꯥ. ꯃꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯅꯤ. ꯆꯪꯉꯁꯤ ꯏꯃꯨꯡꯗ." ꯑꯁꯨꯝꯅ ꯑꯍꯜꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯍꯜꯂꯤ꯫ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯖꯕꯤꯗꯨ ꯑꯍꯜꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯑꯕꯣꯛ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ?" "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯀꯤ ꯃꯤꯡꯗꯤ ꯅꯨꯡꯁꯤ ꯀꯧꯏ. ꯌꯥꯝꯅ ꯂꯥꯞꯄꯤꯗ ꯑꯩꯒꯤ ꯂꯩꯐꯝꯗꯤ. ꯁꯤꯗꯒꯤ ꯈꯨꯜ 2-3 ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯑꯄꯤꯛꯄ ꯈꯨꯜ ꯑꯃ ꯂꯩ. ꯃꯗꯨꯗ ꯑꯕꯣꯛꯀꯤ ꯌꯨꯝ ꯂꯩꯌꯦ." "ꯑꯗꯣ ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ." "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤꯅꯦ. ꯅꯪꯕꯨ ꯂꯣꯏꯅ ꯇꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ?" "ꯉꯝꯅꯤꯌꯦ. ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯤꯕꯤꯌꯣ." ꯅꯨꯡꯁꯤꯗꯨ ꯅꯣꯛꯂꯒ, "ꯂꯤꯒꯦ ꯂꯤꯒꯦ. ꯏꯁꯨꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯅꯤꯡꯂꯕꯕꯨ
ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯟꯕ ꯉꯝꯗꯕ ꯄꯥꯛꯇꯛꯅꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯅꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯁꯨ ꯀꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨ ꯏꯁꯨ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯤꯛꯂꯤ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯛꯈꯤ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯟꯕ ꯍꯦꯜꯂꯛꯂꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯈꯤ ꯃꯤꯅꯁꯨ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯑꯁꯣꯏꯕ ꯌꯥꯎꯕꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯀꯥꯏꯅꯊꯪꯗ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯅꯕ ꯅꯤꯕ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯈꯣꯏꯒꯤ ꯈꯨꯜꯗꯁꯨ ꯂꯥꯛꯈꯤꯕꯅꯤ ꯏꯁꯨꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯅꯨꯡꯁꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯐꯖꯕꯤꯁꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯞꯂꯕꯅꯤ ꯑꯗꯨꯕꯨ ꯃꯕꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯕ꯭ꯋꯥ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯑꯩ ꯄꯤ ꯇꯩꯊꯣꯛꯄꯤꯒꯦꯁꯦ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯅꯨꯡꯁꯤꯒ ꯐꯖꯕꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯐꯖ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯍꯜꯂꯤ ꯃꯄꯥ ꯃꯃꯥꯅꯁꯨ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯒꯤ ꯃꯇꯧꯗ ꯄꯦꯟꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯁꯤꯒ ꯐꯖꯕꯤꯒꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏ ꯏꯆꯦ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯨꯡꯁꯤꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯏꯁꯨ ꯊꯣꯏꯕꯤꯁꯤ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯁꯤꯗ ꯐꯝꯃꯨꯁꯤ ꯏꯆꯦ ꯑꯩ ꯁꯤꯡꯖꯨ ꯄꯤꯔꯛꯂꯒꯦ ꯐꯖꯕꯤ ꯅꯪꯁꯨ ꯐꯝꯃꯣꯗꯅ ꯍꯣꯏ ꯑꯕꯣꯛ ꯍꯥꯏꯔꯒ ꯐꯝꯊꯔꯤ ꯊꯔꯣꯅꯁꯨ ꯁꯤꯡꯖꯨ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯅꯨꯡꯁꯤꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯄꯥꯛꯅ ꯆꯥꯕ ꯑꯣꯏꯗꯦ ꯑꯌꯥꯝꯕꯅ ꯐꯖꯕꯤꯅ ꯆꯥꯕꯅꯤ ꯃꯁꯨꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯂꯤꯕꯒꯦ ꯑꯇꯩ ꯀꯔꯤ ꯍꯥꯞꯍꯟꯁꯤ ꯍꯥꯏꯔꯤꯅꯣ ꯑꯕꯣꯛ ꯌꯥꯔꯦꯗ ꯆꯠꯂꯁꯤ ꯑꯩ ꯄꯨꯛ ꯊꯜꯂꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯁꯦꯜ ꯄꯤꯔꯝꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯁꯤꯀꯣ ꯅꯨꯡꯁꯤꯅ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯁꯨꯒ ꯍꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯝꯃꯤ ꯏꯆꯦ ꯐꯖꯕꯤ ꯍꯥꯏꯕꯤ ꯑꯉꯥꯡꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯃꯁꯛ ꯈꯪꯅꯗꯕ ꯅꯨꯄꯤꯁꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯕꯣꯛꯀꯨꯝ ꯂꯣꯏꯅꯔꯤꯕꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯄꯥ ꯃꯃꯥꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯗꯨꯅ ꯑꯍꯜꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥꯅ ꯂꯧꯕ ꯅꯨꯄꯤꯁꯤꯅ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯣꯞꯇ ꯇꯧꯗꯧꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤ ꯎꯠꯂꯤꯕꯁꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯑꯍꯜ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯀꯂꯛꯆꯈ꯭ꯔꯦ ꯀꯨꯜꯂꯒꯤ ꯃꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯍꯜꯁꯤꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯐꯪꯂꯝꯒꯅꯤꯗꯣ ꯅꯨꯄꯤ ꯑꯃꯅ ꯈꯔ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯦꯔꯩꯅꯦ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗꯤ ꯈꯔ ꯐꯖꯃꯟꯗꯦ ꯀꯨꯜꯂ ꯍꯣꯏꯗ ꯀꯂꯛꯄ ꯃꯥꯜꯂꯤ ꯅꯪꯒꯤꯗꯨꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯤꯃꯥꯡꯗ ꯎꯠ ꯆꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤ ꯈꯣꯝꯂꯤꯕꯅꯤ ꯑꯍꯜꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯂꯩꯐꯝ ꯑꯃ ꯄꯤꯕꯤꯔꯦ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯍꯜꯂꯦꯅ ꯍꯦꯛꯇ ꯐꯔꯝꯗꯧ ꯅꯠꯇꯦꯗ ꯁꯅꯥ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯍꯦꯟꯃꯜꯂꯤꯗ ꯃꯤꯃꯥꯡꯗ ꯁꯨꯝ ꯍꯦꯛꯇ ꯎꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯎꯕꯗ ꯋꯥꯕꯅꯤ ꯑꯗꯨꯒ ꯐꯠꯇꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯎꯕꯤꯕꯅꯤ ꯃꯤꯅ ꯐꯕ ꯎꯔꯒ ꯀꯔꯤ ꯇꯧꯔꯒ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯉꯥꯡꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗꯨꯗꯤ ꯀꯜꯂꯛꯄ ꯍꯦꯟꯃꯟꯕꯩꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯒꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯈꯠꯅꯔꯛꯇꯧꯔꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯃꯨꯛ ꯇꯧꯔꯤ ꯐꯩꯒ ꯐꯠꯇꯦꯒ ꯅꯨꯡꯁꯤꯒ ꯅꯨꯡꯁꯤꯗꯦꯒ ꯇꯧꯗꯨꯅ ꯁꯣꯝꯗ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯊꯣꯠꯅ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯕꯦꯝꯃ ꯀꯔꯤꯒꯤ ꯐꯤꯅꯣ ꯅꯪꯅ ꯌꯦꯡꯂꯝꯂꯤꯕꯁꯤꯕꯨ ꯎꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯟꯅꯕ ꯐꯤ ꯈꯔ ꯈꯟꯗꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯝꯂꯤꯅꯤ ꯃꯆꯨ ꯑꯌꯥꯛꯄꯁꯦ ꯏꯃꯥꯅ ꯏꯟꯕꯗ ꯂꯦꯝꯃꯣꯏ ꯑꯗꯨꯅ ꯈꯔ ꯏꯪꯕ ꯃꯆꯨ ꯊꯤꯔꯝꯕꯅꯤ ꯏꯍꯦ ꯏꯍꯦ ꯅꯪꯅ ꯄꯤꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯜꯂꯤꯁꯤꯗꯤ ꯑꯩꯁꯨ ꯂꯧꯊꯣꯛꯂꯨꯔꯅꯨ ꯐꯤꯗꯨ ꯏꯃꯧꯒꯤꯗꯨꯝ ꯊꯝꯖꯤꯟꯖꯧꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥꯅ ꯐꯤ 2-3ꯈꯛ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯑꯗꯨꯝ ꯏꯟꯕꯗꯨ ꯑꯩꯒꯤꯁꯨ ꯐꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒꯤꯁꯨ ꯅꯃꯧꯅ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ ꯏꯃꯥꯅ ꯍꯪꯒꯣꯏꯗꯨꯅ ꯋꯥ ꯉꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯦꯞꯄꯤꯔꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃా ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤ ꯑꯩꯒꯤꯁꯨ ꯏꯃꯥꯅꯧꯅ ꯀꯥꯏꯅꯈꯤ
ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯁꯨ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯐꯪꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯄꯣꯛ ꯊꯤꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯏꯅꯦꯝ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯌꯨ꯫ ꯅꯨꯡꯁꯤꯁꯨ ꯇꯊꯣꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯎꯔꯒ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯀꯌꯥꯅ ꯏꯃꯨꯡ ꯀꯥꯏꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯃꯅꯥꯗꯁꯨ ꯍꯥꯞꯂꯝꯗꯦ꯫ ꯑꯁꯤꯒꯨꯝꯕꯁꯤꯅ ꯃꯈꯣꯏꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯏꯊꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯐꯖꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯤ꯫ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯅꯨꯄꯥꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯖꯕ ꯁꯛꯐꯝ ꯑꯣꯏ꯫ ꯆꯣꯡ ꯐꯤꯔꯥꯜ ꯆꯥꯏ꯫ ꯃꯥꯕꯨ ꯍꯦꯛ ꯎꯈꯤꯕ ꯄꯥꯈꯪ ꯑꯃꯠꯇꯅ ꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯏ꯫ ꯅꯨꯄꯥ ꯀꯌꯥꯅ ꯐꯖꯕꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯛ ꯐꯖꯕꯒꯤ ꯍꯧꯅꯕꯤ ꯅꯥꯄꯜ ꯈꯔꯁꯨ ꯀꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯖꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗ ꯉꯥꯌꯣꯟꯕꯤ ꯏꯅꯦ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯉꯥꯌꯣꯟꯕꯤꯗꯣ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯉꯥ ꯂꯩꯗꯨꯅ ꯆꯥꯅꯔꯤꯕꯅꯤ꯫ ꯉꯥꯌꯣꯟꯕꯤ ꯏꯅꯦꯗꯨ ꯐꯖꯕꯤꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ꯫ "ꯕꯦꯝꯃꯥ, ꯉꯥ ꯈꯔ ꯂꯩꯍꯧꯔꯣ꯫ ꯏꯅꯦꯁꯤ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄꯗꯣ ꯌꯥꯝꯅ ꯋꯥꯔꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯑꯅꯤꯈꯛ ꯆꯪꯂꯒ ꯑꯣꯏꯅ ꯌꯣꯜꯂꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯉꯁꯤꯗꯤ ꯂꯝꯕꯤꯗꯁꯨ ꯉꯥ ꯀꯅꯥꯝꯇ ꯂꯩꯒꯦ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯅ ꯄꯣꯠꯁꯤꯠ ꯐꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ "ꯑꯩꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯐꯛ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ꯫ ꯃꯥꯡꯒꯣꯜ ꯃꯆꯤꯁꯤꯗ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇ ꯇꯨꯝꯒꯦ"꯫ ꯌꯥꯝꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯕꯗꯨꯗ ꯐꯖꯕꯤꯗꯤ ꯃꯃꯥꯍꯣꯏꯒ ꯉꯥꯌꯣꯟꯕꯤ ꯏꯅꯦꯗꯨꯒ ꯍꯥꯟꯅ ꯈꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯐꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯅꯦ, ꯁꯤꯗ ꯂꯩꯔꯦ ꯐꯛ ꯍꯥꯏꯗꯣ꯫ ꯃꯄꯥꯟꯗ ꯍꯤꯞꯄ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯅꯨꯡꯗ ꯍꯤꯞꯀꯦ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ"꯫ ꯌꯥꯔꯦꯗ, ꯑꯩ ꯁꯤꯗ ꯁꯨꯝ ꯍꯤꯞꯀꯦ"꯫ ꯍꯥꯏꯔꯒ ꯐꯖꯕꯤꯅ ꯄꯤꯔꯛꯂꯤꯕ ꯐꯛ ꯑꯗꯨ ꯂꯧꯔꯒ ꯊꯥꯔꯒ ꯍꯤꯞꯂꯝꯃꯤ꯫ ꯍꯤꯞꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯔꯛꯏ꯫ "ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯪꯕꯣ"꯫ ꯐꯖꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ "ꯏꯅꯦ, ꯐꯖꯕꯤ ꯀꯧꯏ"꯫ "ꯑꯩꯒꯤꯁꯨꯅꯦ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯌꯦ꯫ ꯅꯪꯒꯣꯂꯪꯒꯥ ꯑꯣꯏꯅꯤ꯫ ꯅꯣꯡꯃ ꯄꯨꯔꯛꯀꯦ, ꯁꯛꯈꯪꯅꯧ"꯫ "ꯍꯣꯏꯅꯦ, ꯌꯥꯏꯌꯦ"꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯩ ꯋꯥꯔ ꯃꯥꯜꯂꯦ ꯏꯅꯦꯗꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯐꯖꯕꯤꯗꯨ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯒ ꯑꯁꯦꯡꯕꯩ ꯈꯪꯅꯕ ꯑꯣꯏꯖꯥꯠꯂꯥ? ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯀꯩꯁꯨ ꯈꯣꯏꯗꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯗꯤ ꯈꯪꯅꯕꯒꯤꯅꯤ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯥ ꯌꯣꯜꯂꯤꯕꯅꯤꯅ ꯋꯥꯔꯝꯂꯅꯤ꯫ ꯑꯁꯨꯛ ꯊꯨꯅ ꯇꯨꯝꯃꯤꯁꯤꯅꯗꯤ꯫ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯅꯤ ꯈꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯝ ꯇꯨꯝꯖꯔꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯏꯅ ꯍꯧꯒꯠꯂꯒ ꯆꯠꯆꯈ꯭ꯔꯁꯅꯤ꯫ ꯑꯩꯁꯨ ꯐꯤ ꯈꯔ ꯁꯨꯗꯧꯕ ꯂꯩꯔꯤꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯨꯗꯣꯛꯂꯨꯈꯤꯒꯦ"꯫ ꯏꯅꯦꯗꯨꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯁꯤꯟꯗꯕꯤ ꯃꯅꯤꯡꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯐꯧꯗꯣꯛꯄ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯉꯥꯌꯣꯟꯕꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯐꯖꯕꯤꯁꯨ ꯈꯪꯂꯝꯃꯤ꯫ "ꯍꯩꯃꯥ, ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯇꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯂꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯉꯥ ꯃꯌꯥꯝꯁꯤ ꯌꯣꯟꯕ ꯑꯃꯨꯛ ꯅꯪꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ"꯫ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯖꯕꯤꯁꯨ ꯐꯤꯁꯤꯡꯗꯨ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯏꯅꯦ, ꯍꯧꯒꯠꯂꯕ꯭ꯔꯣ"꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯍꯧꯒꯠꯂꯦ꯫ ꯅꯪꯁꯨ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯈꯪꯂꯗꯤ ꯈꯔ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯄꯪꯉꯤꯗ"꯫ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯧꯗꯣꯛꯇꯦꯅ ꯁꯥꯎꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯐꯖꯕꯤꯗꯨ꯫ "ꯑꯗꯣ ꯉꯥ ꯈꯔꯗꯤ ꯅꯪꯅ ꯂꯧꯔꯣ, ꯈꯔꯅ ꯑꯩꯅ ꯊꯣꯛꯄ ꯌꯣꯜꯂꯒꯦ"꯫ "ꯂꯧꯔꯣꯏ ꯍꯥꯏꯔꯛꯄꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯁꯨ ꯋꯥꯅ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯈꯜꯂꯒ꯫ ꯑꯔꯦꯝꯕ ꯉꯥꯁꯤꯡꯗꯨꯅ ꯑꯋꯥꯡ ꯊꯪꯕꯩ ꯇꯥꯗ ꯁꯤꯗ ꯌꯣꯜꯂꯨꯔꯒꯦ꯫ ꯆꯪꯉꯨ, ꯁꯦꯜ ꯄꯨꯊꯣꯔꯛꯂꯨ꯫ ꯃꯁꯤ ꯌꯣꯜꯂꯒ ꯏꯅꯦꯗꯤ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯋꯥꯟꯗꯧꯔꯤꯕꯅꯤ꯫ ꯁꯦ ꯉꯥꯁꯤꯡꯁꯤ ꯅꯪꯅ ꯆꯪꯕꯗ ꯄꯨꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯂꯨꯄꯥ 200 ꯄꯨꯊꯣꯔꯛꯂꯨ꯫ ꯈꯔꯗꯤ ꯊꯨꯅ ꯊꯣꯛꯂꯛꯎ, ꯑꯩ ꯑꯃꯨꯛ ꯍꯟꯕ ꯊꯦꯡꯈꯤꯅꯤ"꯫ ꯆꯦꯡ ꯋꯥꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯒꯤꯠ ꯍꯦꯛꯇ ꯅꯝꯂꯒ ꯄꯣꯠ ꯌꯣꯟꯁꯤꯜꯂꯛꯄꯁꯤꯗ ꯐꯖꯕꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯨꯕꯅ ꯂꯧꯍꯧꯔꯣ ꯍꯥꯏꯔꯤꯕ ꯉꯥꯗꯨ ꯂꯧꯁꯤꯜꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯅꯦ, ꯁꯦꯜ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ, ꯂꯧꯁꯤꯟꯕꯤꯔꯣ"꯫ "ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯅꯦꯒꯤ ꯉꯥꯔꯨꯕꯥꯛꯁꯤ ꯑꯃꯨꯛꯇ ꯊꯣꯡꯒꯠꯄꯤꯔꯛꯑꯣ"꯫ ꯐꯖꯕꯤꯁꯨ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ "ꯐꯖꯕꯤ, ꯏꯅꯦ ꯆꯠꯂꯦ, ꯂꯩꯍꯧꯔꯣ, ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯆꯪꯂꯛꯀꯦ"꯫ ꯍꯥꯏꯔꯒ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯉꯥꯌꯣꯟꯕꯤ ꯏꯅꯦꯗꯨꯗ ꯌꯦꯡꯂꯒ ꯐꯖꯕꯤꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ꯫ ꯉꯝꯂꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ꯫ ꯉꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯂꯩꯍꯧꯕꯒꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯃꯨꯛ ꯆꯩꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒꯕꯨ ꯆꯩꯔꯁꯨ ꯆꯩꯖꯔꯁꯅꯨꯗ꯫
ꯃꯤꯁꯨ ꯃꯁꯤ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯃꯣꯏꯅ ꯌꯣꯟꯕꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯐꯪꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯆꯠꯊꯣꯛꯅꯔꯨꯕ ꯃꯄꯥꯒ ꯃꯃꯥꯒꯗꯨꯁꯨ ꯍꯜꯂꯛꯂꯤ ꯐꯖꯕꯤꯗꯤ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯗꯨꯒ ꯅꯪ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯁꯤ ꯍꯥꯞꯅꯕ ꯀꯣꯝꯄꯥꯛ ꯑꯃꯁꯨ ꯄꯥꯏꯔꯛꯎ ꯐꯖꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯔꯤ ꯄꯨꯔꯛꯀꯦ ꯅꯅꯦꯃꯨꯈꯤ ꯍꯣꯏꯗꯒꯤꯅꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯛꯄꯅꯤ ꯁꯦ ꯀꯣꯝꯄꯥꯛꯇꯨꯗ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯨ ꯉꯥ ꯈꯔꯁꯨ ꯌꯥꯎꯔꯛꯄꯅꯤ ꯈꯔ ꯑꯃꯅ ꯇꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯤ ꯉꯥ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯂꯤꯕꯗꯨ ꯅꯪꯕꯨ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃꯇ ꯄꯨꯔꯛꯎꯅꯦ ꯁꯥꯕꯅ ꯁꯤꯗꯧꯔꯤ ꯏꯔꯣꯃꯨꯛꯇ ꯂꯨꯖꯊꯣꯛꯀꯦ ꯏꯁꯥꯁꯦ ꯅꯞꯄꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥ ꯉꯥꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯒꯤ ꯌꯥꯝꯅ ꯂꯩꯌꯦ ꯀꯅꯥꯗꯒꯤ ꯂꯩꯍꯧꯔꯤꯕ ꯅꯪꯗꯤ ꯏꯅꯦ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯩ ꯂꯩꯍꯧꯕꯅꯤ ꯍꯣ ꯐꯔꯦ ꯐꯅ ꯀꯨꯏꯅ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯃꯃꯥꯅ ꯆꯩꯔꯛꯇꯧ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯐ ꯐꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯂꯤꯗꯨ ꯄꯨꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯃꯥꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯏꯃꯥ ꯐꯅꯦꯛ ꯍꯥꯏꯗꯣ ꯑꯗꯣ ꯄꯥꯕꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯆꯪꯉꯛꯄ ꯎꯗ꯭ꯔꯤꯁꯤꯅ ꯊꯣꯡꯒꯥꯜꯗ ꯅꯄꯜ ꯆꯥꯎꯕꯗꯨ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯌꯨꯝꯗ ꯆꯪꯁꯦ ꯍꯥꯏꯕꯁꯨ ꯌꯥꯍꯧꯗꯦ ꯏꯄꯜꯗꯨ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦꯅꯦ ꯁꯤꯗ ꯆꯪꯗꯕ ꯌꯥꯔꯣꯏꯅ ꯅꯝꯗꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯦ ꯃꯁꯥꯗꯨꯕꯨ ꯀꯟꯅ ꯎꯔꯛꯄ꯭ꯔꯣ ꯃꯁꯥꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯎꯔꯤꯗ ꯑꯗꯣ ꯏꯃꯥꯃꯨꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦ ꯅꯪꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕ ꯂꯣꯏꯁꯤꯜꯂꯣ ꯅꯨꯡꯗꯥꯡꯗꯤ ꯆꯥꯛ ꯈꯔ ꯉꯟꯁꯤ ꯏꯃꯥꯁꯨ ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯋꯥꯔꯦ ꯆꯥꯛꯁꯨ ꯂꯥꯝꯂꯕꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥ ꯂꯩꯕꯤꯗꯣ ꯇꯧꯔꯅꯨ ꯏꯔꯨꯖꯅꯤ ꯍꯥꯏꯔꯗꯤ ꯍꯥꯟꯅ ꯆꯠꯂꯨꯖꯔꯨꯔꯣ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯇꯊꯣꯠꯁꯨ ꯅꯣꯛꯂꯒ ꯃꯁꯤꯗꯤ ꯏꯕꯥ ꯍꯥꯏꯔꯒ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯅꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯀꯨꯜꯂꯁꯨ ꯏꯃꯨꯡ ꯆꯪꯂꯛꯏ ꯍꯣꯏ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯇꯥꯔꯕꯗꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ ꯕꯥꯕꯥ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯑꯩ ꯅꯥ ꯄꯪꯗꯤꯌꯦ ꯑꯗꯨꯝ ꯇꯞꯅ ꯀꯧꯔꯁꯨ ꯌꯥꯕꯗꯣ ꯀꯨꯜꯂ ꯅꯣꯛꯂꯒ ꯏꯍꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯥꯎꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎꯎ ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯃꯥꯁꯨ ꯀꯧꯔꯛꯎꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯥꯟꯅꯗꯧꯅꯤ ꯋꯥꯔꯤꯁꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥ ꯇꯊꯣꯠꯁꯨ ꯆꯪꯂꯛꯏ ꯍꯣ ꯀꯔꯤꯅꯣ ꯑꯩ ꯑꯃꯨꯛ ꯄꯟꯗꯅ ꯋꯥ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯏꯔꯨꯖꯔꯨꯕꯅꯤ ꯁꯥꯃꯟꯕꯁꯤꯗ ꯅꯄꯥꯅ ꯆꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯡꯈꯤꯅꯨꯅꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯈꯥꯔꯣꯝꯒꯤ ꯇꯥꯇꯣꯂꯃꯨꯗꯨ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯅꯦ ꯑꯩꯁꯨ ꯍꯣꯏ ꯍꯦꯛ ꯈꯨꯝꯕꯗꯨ ꯉꯝꯗꯕꯩ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ ꯍꯣ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯣꯊꯗꯅ ꯋꯥ ꯉꯥꯡꯕꯗꯨ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯧꯕ ꯇꯝꯗꯧꯕ ꯋꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯃꯤ ꯆꯥꯛꯍꯟꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯑꯣꯟꯊꯣꯛꯏꯗ ꯃꯃꯥ ꯅꯪꯁꯦ ꯅꯪꯒꯤ ꯉꯥꯏꯉꯝꯁꯤ ꯉꯝꯗꯕꯤꯗ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒꯦꯁꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯃꯨꯟꯅ ꯇꯧ ꯁꯥꯟꯅꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯏꯆꯥꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎ ꯏꯄꯥꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯅ ꯅꯝ ꯍꯥꯗꯨꯅ ꯊꯕꯛ ꯑꯃꯗ ꯇꯧꯔꯣꯏ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯐꯖꯕꯤꯗꯨ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯝꯗꯣꯏꯅ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯃꯃꯥ ꯅꯪꯁꯨ ꯃꯨꯟꯅ ꯇꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯂꯩꯁꯥ ꯐꯥꯔꯕꯅꯤ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯄꯥꯎꯊꯥꯡ ꯆꯦꯜꯂꯛꯂꯦꯅꯦ ꯇꯥ ꯇꯣꯂꯃꯨꯗ ꯍꯥꯏꯔꯛꯄꯅꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯁꯥꯏ ꯍꯥꯏꯔꯛꯄꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏ ꯅꯨꯄꯥꯗꯣ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏ ꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯦ ꯃꯄꯥꯗꯅꯤꯉꯥꯏ ꯇꯧꯔꯒ ꯇꯥ ꯇꯣꯂꯃꯨ ꯍꯣꯏꯗ ꯃꯄꯥꯗꯣ ꯍꯥꯟꯅ ꯂꯥꯛꯂꯒ ꯋꯥꯔꯤ ꯈꯔ ꯍꯧꯗꯣꯛꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯇꯥꯗꯣ ꯍꯣꯏꯒ ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯩ ꯍꯥꯏꯒꯦ ꯇꯥ ꯇꯣꯂꯃꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯀꯝꯗꯧꯕ ꯆꯥꯅꯣ ꯐꯩꯈꯛ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯃꯤꯡꯕꯨꯗꯤ ꯁꯅꯥꯊꯣꯏ ꯀꯧ ꯃꯤꯁꯨ ꯑꯗꯨꯝ ꯐꯩ ꯃꯔꯝꯁꯨ ꯃꯣꯛꯏ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯦ ꯍꯥꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯅꯠꯇꯦ ꯇꯥꯗꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯝꯕ ꯑꯃ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯥ ꯊꯥꯖꯗꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯨꯟꯅ ꯈꯪꯂꯒ ꯊꯥꯖꯕꯅ ꯍꯦꯟꯅ ꯐꯩ ꯍꯧꯖꯤꯛ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯊꯤꯖꯤꯟꯗꯅ ꯄꯤꯔꯦꯅ ꯈꯜꯂꯨ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯏꯆꯥꯕꯨ ꯑꯠꯄꯤ ꯅꯩꯕꯤꯔꯕꯗꯤ ꯑꯩꯗꯤ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯁꯨ ꯌꯦꯡꯊꯣꯛꯁꯤ ꯑꯗꯣ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯀꯩ ꯍꯥꯏꯔꯝꯂꯕ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅꯕ ꯀꯥꯏꯅ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯕꯨ ꯈꯜꯂꯤꯒꯦ
ꯃꯈꯣꯏꯅ ꯍꯪꯂꯛꯄꯗ ꯀꯔꯤ ꯈꯨꯝꯗꯧꯔꯤꯕ? ꯑꯩꯁꯨ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯍꯥꯏꯔꯝꯗꯦꯗ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯊꯣꯏꯕꯤꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯔꯤ. ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯁꯨ ꯋꯥ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ. ꯊꯣꯏꯕꯤꯌꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯅꯄꯥꯅ ꯍꯥꯏꯔꯤꯁꯤꯗ. ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯁꯨ ꯏꯀꯥꯏꯒꯅꯨ. ꯏꯀꯥꯏꯒꯦꯅ ꯇꯧꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ. ꯑꯗꯨꯅ ꯏꯆꯥꯅ ꯁꯤ ꯄꯥꯝꯃꯤ, ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯍꯦꯛꯇ ꯍꯥꯏ. ꯅꯄꯥꯅꯁꯨ ꯍꯥꯏꯔꯤ, ꯏꯆꯥꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯑꯩꯁꯨ ꯇꯧꯔꯣꯏ. ꯏꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯄꯨꯝꯕ ꯁꯤꯟꯗꯧꯔꯤꯕꯅꯤ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯐꯖꯕꯤꯗꯨ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ. ꯕꯥꯕꯥ, ꯑꯩꯒꯤ ꯑꯍꯩꯕꯨ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯎꯅꯈꯤꯒꯦ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯈꯤꯒꯦ. ꯃꯤꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯅꯁꯨ ꯂꯧꯒꯨꯝꯁꯤ. ꯇꯥꯏꯌꯣꯟꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ. ꯑꯗꯨꯅ ꯄꯥꯕꯒ ꯏꯃꯥꯒꯅ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯅꯕ ꯑꯃꯨꯛꯇ ꯁꯤꯜꯂꯨ. ꯃꯗꯨꯗ ꯃꯈꯣꯏꯁꯦ ꯀꯝꯗꯧꯕ ꯃꯤꯅꯣ ꯍꯥꯏꯗꯨ ꯈꯪꯂꯅꯤ. ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤꯅꯦ. ꯅꯨꯄꯥꯗꯨꯒ ꯃꯄꯥꯗꯨꯒ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯥꯛꯎ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯋꯥꯐꯝ ꯑꯣꯏꯔꯤꯕ꯭ꯔꯣ? ꯃꯤꯅ ꯈꯪꯈ꯭ꯔꯒꯁꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ. ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯥꯝꯗꯦꯅꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯎꯅꯔꯣ. ꯃꯁꯤꯅ ꯏꯁꯝ ꯁꯝꯂꯤ. ꯄꯥꯕꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ. ꯅꯆꯥꯅ ꯈꯜꯂꯤꯕꯁꯤꯁꯨ ꯇꯥꯕꯤꯌꯨ. ꯅꯆꯥꯅ ꯍꯥꯏꯖꯒꯦ. ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯀꯧꯔꯒ ꯎꯅꯕ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯄꯥꯝꯗꯦ. ꯌꯨꯝꯁꯤꯗ ꯂꯥꯛꯍꯜꯂꯒ ꯎꯅꯔꯕꯗꯤ ꯄꯥꯕ ꯏꯃꯥꯅꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯗꯧꯔꯤꯕꯅꯤ. ꯏꯊꯟꯇ ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯅ ꯈꯪꯕꯗꯨꯅ ꯍꯦꯟꯅ ꯐꯩ. ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯌꯨꯝꯗ ꯑꯣꯏꯅ ꯀꯧꯁꯤ ꯍꯥꯏꯔꯤꯁꯤ. ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯀꯥ ꯍꯦꯟꯅꯁꯨ ꯇꯥꯁꯤꯟꯒꯨꯝꯁꯤ. ꯃꯤꯋꯥ ꯉꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯈꯣꯏꯗꯤ. ꯃꯤꯅ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯕꯒ ꯀꯝꯗꯧꯅ ꯋꯥꯍꯟꯁꯤꯒꯦ ꯈꯟꯒꯅꯤ. ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯈꯣꯏꯗꯤ. ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥ ꯇꯥꯒꯨꯝꯁꯤꯗ ꯄꯥꯕ. ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯇꯥ ꯇꯣꯂꯃꯨꯗ ꯍꯥꯏꯈ꯭ꯔꯒꯦ. ꯍꯌꯦꯡꯃꯛ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ. ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯅꯪꯁꯨ. ꯐꯖꯕꯤꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ. ꯃꯣꯏ ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ. ꯍꯌꯦꯡ ꯂꯥꯛꯅꯕ ꯍꯥꯏꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ? ꯇꯊꯣꯟ, ꯍꯧꯖꯤꯛ ꯈꯔ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯧꯔꯤꯕꯒꯦ? ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯈꯤꯒꯦ. ꯏꯕꯦꯝꯃꯒ ꯆꯥꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯨ. ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦ. ꯀꯨꯏꯅꯒ ꯂꯩꯔꯛꯂꯣꯏ ꯑꯩ. ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯥꯏꯕꯅ ꯐꯅꯤꯗ. ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯨꯛ ꯑꯣꯏꯅ ꯎꯈꯤꯅꯤ. ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯈꯔ ꯊꯥꯛ ꯋꯥꯡꯅꯁꯨ ꯈꯜꯂꯅꯤꯡꯉꯤ. ꯍꯥꯏꯔꯨꯒꯦꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ. ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯈꯤꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ. ꯆꯨꯝꯃꯤꯅꯦ ꯇꯊꯣꯟ. ꯅꯪꯁꯨ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯏꯆꯥꯁꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯃꯤꯅ ꯎꯁꯤꯠꯇꯕ ꯄꯥꯝꯗꯦꯅꯦ ꯑꯩꯁꯨ. ꯊꯕꯛꯁꯤ ꯑꯩꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯇꯧꯅꯤꯡꯂꯨꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ. ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯌꯣꯕ. ꯍꯦꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦꯕ. ꯐꯔꯦꯁꯦ, ꯋꯥ ꯈꯔ ꯈꯟꯅꯁꯤ. ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ. ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯤ ꯗꯨꯝ ꯗꯥꯝ ꯇꯧꯗꯨꯅ ꯍꯣꯡꯗꯧꯕꯅꯤ. ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯃꯤꯃꯥꯡꯗ ꯂꯦꯟꯅ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤ. ꯑꯗ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯡꯒꯜ ꯁꯣꯟꯖꯤꯜꯂꯛꯂꯤ. ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯑꯩꯈꯣꯏꯕꯨ? ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ. ꯑꯩꯈꯣꯏꯅ ꯐꯅ ꯂꯩꯍꯟꯅꯤꯡꯂꯕꯁꯨ ꯃꯥꯒꯤꯁꯨ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯗꯣ. ꯃꯁꯤꯒꯤ ꯈꯟꯕꯗꯁꯨ ꯋꯥꯏ. ꯃꯣꯏ ꯄꯥꯕꯅ ꯍꯧꯗꯣꯛꯄꯤꯔꯛꯂꯤꯁꯤ ꯑꯩꯁꯨ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯅꯤ. ꯑꯩꯗꯤ ꯅꯨꯄꯥ ꯌꯥꯝ ꯄꯣꯛꯄ ꯏꯃꯨꯡꯗꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤꯗ. ꯅꯠꯇ꯭ꯔꯒ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯑꯣꯏꯅ ꯊꯥꯖꯔꯁꯤꯔꯥ? ꯑꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ. ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯌꯥꯏꯅꯦ ꯃꯃꯥ. ꯑꯗ ꯇꯥꯗꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯈꯤꯁꯤ. ꯐꯔꯝꯂꯒꯅ ꯐꯔꯝꯕꯒꯤ ꯇꯧꯔꯁꯤ. ꯐꯠꯂꯝꯗ꯭ꯔꯦꯗꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ. ꯑꯩꯗꯤ ꯇꯥ ꯇꯣꯂꯝꯃꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯌꯥꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤꯀꯣ. ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯟꯕ ꯅꯨꯄꯥꯁꯦ ꯀꯌꯥꯗꯤ ꯋꯥꯌꯣꯡ ꯆꯥꯗꯕꯅꯤ. ꯃꯃꯥꯡꯗꯁꯨ ꯏꯆꯦ ꯃꯦꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯁꯨ ꯅꯨꯄꯤ ꯂꯩꯔꯝꯕ ꯑꯣꯏꯕꯒꯤ ꯋꯥꯊꯣꯛ ꯆꯥꯎꯅ ꯊꯣꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ. ꯀꯨꯜꯂ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯦꯛ ꯉꯥꯡꯂꯝꯕꯗ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯗꯧ. ꯃꯤꯅ ꯐꯔꯤꯈꯩ ꯀꯨꯜꯂ ꯑꯩꯅ ꯍꯦꯟꯅ ꯐꯗꯧꯀꯅꯤ. ꯐꯠꯂꯛꯇ꯭ꯔꯦꯗꯅ ꯑꯩꯅ ꯍꯦꯟꯅ ꯐꯠꯂꯣꯏ ꯃꯣꯏꯗꯒꯤ. ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯐꯖꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯍꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯏꯆꯥꯒꯤ ꯌꯦꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯁꯨꯝꯕꯁꯦ ꯀꯨꯏꯅ ꯆꯥꯕ ꯐꯪꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯗꯤ. ꯀꯩꯒꯤ ꯐꯪꯂꯣꯏꯗꯣꯏꯅꯣ ꯄꯥꯕ? ꯑꯗꯨꯝ ꯄꯤꯖꯗꯣꯏꯅꯤ ꯑꯩ ꯂꯩꯔꯤꯈꯩꯗꯤ. ꯍꯣꯏ ꯑꯉꯥꯎꯕꯤ, ꯅꯪꯁꯦ ꯅꯣꯡꯃꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯐꯪꯂꯣꯏ ꯍꯥꯏꯕꯅꯤꯅꯦ. ꯅꯪꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ? ꯅꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯔꯤ ꯇꯠꯄꯒ ꯆꯞ ꯃꯥꯟꯅꯗꯧꯔꯤꯕꯅꯤ. ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯉꯥꯏꯔꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯧꯔꯤꯕ ꯍꯥꯏꯕ. ꯕꯥꯕꯥ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ. ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯌꯨꯝ ꯄꯥꯜꯂꯁꯨ ꯑꯩꯗꯤ ꯄꯥꯕꯒ ꯏꯃꯥꯒꯅ ꯂꯩꯕ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ. ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ. ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ. ꯆꯥꯔꯣ ꯆꯥꯔꯣ ꯆꯥꯛꯇꯣ.
ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯅ ꯆꯥꯔꯣ ꯏꯆꯥꯁꯨ ꯋꯥꯔꯝꯗꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯣꯏ ꯄꯥꯕꯁꯨ ꯆꯥꯔꯣ ꯑꯩ ꯑꯃꯨꯛ ꯁꯦꯟꯅꯗ꯭ꯔꯁꯨ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯖꯕꯤꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯅꯈ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯨꯜ ꯑꯗꯨ ꯇꯣꯂꯃꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯗꯥꯗꯥ ꯑꯩ ꯂꯥꯛꯂꯤꯌꯦ ꯇꯣꯂꯃꯨꯁꯨ ꯂꯨ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯨꯜꯂꯥ ꯀꯥꯔꯣ ꯁꯤꯗ ꯐꯝꯁꯤ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯇꯥꯗꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯌꯨꯅꯦ ꯇꯥꯁꯦ ꯑꯩꯁꯨ ꯅꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯂꯤ ꯗꯥꯗꯥ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯃꯄꯥꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯍꯟꯕꯤꯌꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯅꯤꯡꯉꯤ ꯁꯤꯒ ꯃꯥꯏꯒ ꯍꯥꯏꯗꯅ ꯈꯔꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯦ ꯑꯃꯅ ꯏꯆꯥꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯍꯣꯏ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯏꯔꯨꯔꯒꯦ ꯃꯈꯣꯏꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯍꯣꯏ ꯗꯥꯗꯥ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯍꯦ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦꯗ ꯗꯥꯗꯥ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯃꯨꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯤꯅꯦ ꯋꯥ ꯈꯔꯁꯨ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅꯁꯨ ꯍꯥꯏꯅꯦ ꯄꯥꯕꯨꯡꯆꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯣꯏꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯂꯦ ꯄꯥꯕꯨꯡꯆꯥꯎ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯐꯖꯕꯤ ꯍꯣꯏꯗꯤ ꯃꯔꯜ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ ꯑꯩꯕꯨ ꯃꯣꯏꯗ ꯁꯣꯏꯗꯅ ꯂꯩꯁꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯞꯅ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯦ ꯉꯥꯟꯕ ꯅꯪꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯗꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯒꯤꯗꯤ ꯂꯟꯕꯨ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯁꯤ ꯂꯟ ꯊꯨꯝꯗ ꯈꯔ ꯀꯔꯥꯝꯕ ꯃꯤꯅꯤ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯤꯒꯤ ꯃꯨꯛ ꯄꯥꯝꯂꯤꯕꯅꯤ ꯁꯅꯥꯊꯣꯏꯁꯨ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯒꯗꯨ ꯐꯖꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯐꯖꯕꯤꯁꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯅꯥꯊꯣꯏꯅ ꯐꯖꯕꯤ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯈꯪꯅꯕꯩ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯐꯖꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯤꯅ ꯋꯥ ꯍꯪꯂꯛꯂꯕꯅꯤꯅ ꯐꯖꯕꯤꯁꯨ ꯑꯗꯨꯝ ꯏꯐ ꯐꯗꯣꯛꯅ ꯈꯨꯝꯃꯤ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯀꯔꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯂꯕ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛꯇ ꯂꯥꯛꯁꯤꯜꯂꯒ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄꯁꯤꯗ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯀꯣꯏꯗꯕ ꯁꯥꯗꯨꯅ ꯍꯪꯂꯛꯄ ꯋꯥꯗꯨꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅꯗꯤ ꯈꯜꯂꯕꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯀꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯤ ꯑꯃꯨꯛꯁꯨ ꯅꯝꯍꯪ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯋꯥ ꯍꯪꯕꯁꯨ ꯈꯪꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯆꯥꯛꯀꯤ ꯋꯥꯐꯝꯗꯤ ꯌꯥꯎꯈꯤꯗꯕꯗꯨꯗ ꯑꯩꯁꯨ ꯆꯥꯛꯇꯤ ꯍꯥꯞꯍꯧꯗ꯭ꯔꯦ ꯉꯁꯥꯏꯅ ꯈꯪꯂꯗꯤ ꯍꯥꯞꯄꯝꯗꯧꯕ ꯐꯖꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯤ ꯑꯇꯩ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯗꯨꯅ ꯋꯥ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯧꯅꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯂꯤꯁꯤ ꯅꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯁꯤ ꯂꯧꯁꯤꯜꯂꯨ ꯉꯥꯁꯨ ꯌꯥꯎꯔꯛꯄꯅꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯛꯄꯅꯤ ꯉꯥꯗꯨ ꯊꯣꯡꯂꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯆꯥꯁꯤ ꯃꯆꯥ ꯐꯥꯎꯕ ꯄꯥꯅꯕ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯃꯄꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯗ ꯐꯖꯕꯤꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯂꯤ ꯃꯤꯒꯤ ꯃꯥꯡꯗ ꯁꯥꯎꯕ ꯐꯖꯗꯦ ꯈꯟꯗꯨꯅ ꯄꯣꯠ ꯆꯩꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯤ ꯐꯖꯕꯤ ꯆꯪꯈ꯭ꯔꯒ ꯃꯄꯥ ꯃꯆꯥꯗꯨ ꯀꯨꯜꯂꯒ ꯇꯥꯊꯣꯠꯀꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯌꯥꯝ ꯂꯩꯕ ꯀꯝꯗꯧꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧꯗ ꯀꯨꯜꯂꯒ ꯇꯥꯊꯣꯠꯀꯁꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯉꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯒ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯉꯁꯥꯏ ꯁꯅꯥꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯍꯩꯅꯗꯦ ꯍꯥꯏꯅ ꯐꯖꯕꯤꯅꯁꯨ ꯃꯄꯥ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯀꯨꯜꯂꯒ ꯇꯥꯊꯣꯠꯀꯅꯁꯨ ꯍꯩꯅꯗꯕꯩ ꯇꯣꯂꯃꯨꯗ ꯂꯨꯍꯣꯡꯕꯗꯨ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯈꯔ ꯍꯥꯏꯔꯝꯃꯤ ꯁꯅꯥꯊꯣꯏ ꯍꯣꯏꯁꯨ ꯃꯣꯏꯅ ꯅꯤꯡꯖꯔꯝꯕꯗꯨ ꯐꯪꯗꯕꯗꯨꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯀꯩꯁꯨ ꯂꯩꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯐꯖꯕꯤꯗꯨ ꯃꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯕꯨ ꯎꯕꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥ ꯂꯩꯁꯤꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ ꯏꯇꯥ ꯅꯪꯗꯤ ꯑꯣꯟꯊꯣꯛ ꯊꯥꯖꯗꯅ ꯂꯥꯛꯏꯗ ꯅꯪ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯇꯥ ꯇꯣꯝꯕꯣꯛ ꯑꯣꯏꯔꯝꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯥꯔꯒꯦ ꯍꯦꯛ ꯂꯩꯔꯣ ꯃꯇꯥꯒꯤ ꯋꯥꯁꯤꯗ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯐꯖꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯄꯥ ꯃꯃꯥꯗꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯤ ꯃꯈꯣꯏꯁꯨ ꯌꯥꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯇꯥ ꯂꯩꯁꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯇꯥꯗ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯍꯥꯏꯗꯨꯅ
ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯌꯥꯔꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ, ꯑꯩ ꯂꯥꯛꯂꯤꯌꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯇꯥꯔꯗꯨꯅ, ꯂꯩꯁꯦ, ꯀꯩ ꯂꯩꯔꯦ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ? ꯏꯇꯥꯅ ꯇꯥ ꯇꯣꯝꯄꯣꯛꯇꯒꯤ ꯐꯧ ꯈꯔ ꯂꯧꯒꯦ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤ꯫ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯂꯥꯛꯇꯧꯗꯨꯁꯨ ꯇꯥ ꯇꯣꯝꯄꯣꯛ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅ ꯂꯥꯛꯇ꯭ꯔꯕ? ꯍꯣꯏ ꯍꯣꯏ ꯄꯤꯒꯦ, ꯃꯅꯨꯡꯗ ꯐꯝꯁꯤꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯐꯧ ꯈꯥꯏꯗꯣꯛꯂꯤꯉꯩ ꯂꯩꯁꯤꯅ ꯊꯣꯛꯈ꯭ꯔꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯅꯤꯃꯛꯀꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯕ ꯆꯦꯟꯈ꯭ꯔꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯐꯖꯕꯤ ꯃꯊꯟꯇ ꯂꯩꯔꯝꯕꯁꯤꯗ ꯏꯉꯛꯉꯛꯅ, ꯏꯆꯜ ꯂꯩꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯃꯥꯗꯣ ꯌꯨꯝꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯛꯂꯅꯤ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯛꯁꯤꯗ ꯀꯩꯅꯥ-ꯀꯠꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯋꯥ ꯍꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ, ꯂꯩꯁꯤꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯀ ꯐꯖꯕꯤꯒ ꯈꯛ ꯉꯥꯏꯍꯧꯔꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯈꯪꯖꯕ ꯅꯠꯇꯕꯅ ꯐꯖꯕꯤꯗ ꯋꯥꯔꯧꯗꯅꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯆꯜ, ꯁꯥꯎꯅꯨ, ꯑꯁꯨꯝ ꯊꯣꯛꯅꯤꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯖꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯅ ꯂꯩꯖꯔꯝꯕ ꯇꯣꯝꯄꯣꯛꯁꯨ ꯐꯖꯕꯤ ꯂꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯅꯝꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯝꯃꯤ꯫ ꯀꯨꯜꯂꯒ ꯇꯊꯣꯠꯀꯅ ꯃꯆꯥꯒ ꯃꯌꯥꯒꯕꯨ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫